Puba thangba ngamloidaba selgi tengmang piyu hairakpadagi kha Maikeigi light vehicle sing Sintha Leptuna Khongjang Changsinkhre. Iramdam Manipur asigi tampaki lamda ani suba town ni hainariba amadi Manipurgi kha Maikeigi lamdamgi oina khwaidagi chawna lalol itik tawfam oiriba Kaksing Kaithelda hingnabagi sendanfam oizariba Kaksingda chenlakliba tongan-tonganba routes singi Light Vehicle Association amadi apunba apex body ama oiriba Kha Maikei Light Vehicle Association da hauzik thokliba irang asiga mari lainana puba thangba ngamloidaba selgi tengmang piyu hairakpadagi praja miyamgi seva makal ama oiriba Light Vehicle singi Sintha lepaga loinana wakat mifam famduna Khongjang Changsinkhre Sintha leptuna famkiba wakat mifam aduga mari lainana Kha Maikei Light Vehicle Association gi president ki thaupuriba N Lukhoina fongdorakibada Hauzik thokliba irang asiga mari lainana tongan balup kayana mateng pangbiyu hairakpa amadi hairakliba selfamga Sintha pangzariba apex body asina pangba ngambaga chanaraktabana maram oiraga ngasigi asigumlaba Sintha leptuna wakat mifam fambagi Khongjang asi changsinbani makha tana kari karamba khongthang lokhatkadagi haibasu ngasigi mifam asi loiraba matungda kupna khanaraga miyamda lauthokjagani haiki mahakna makha taraduna hai tasengna hauzik passenger service tawriba ichilinau singasi aduki matik wai covid laichet ki matung amadi langi chaitheng asina maram oiraga hannagumna passenger thoklakpasu natte Makhoina matam khara mathau tawduna wana tanjaruba selfam singsu gari amuk yaraktadana pulap sizinakhibasu yauribani asigumma tanja asida lup kayana tengmang piyu hairakpada makhoida wajabada natana achauba potlum amasu oiribani asigumba awaba kaya asi ubiduna makhatana kanagumba lup amatana natraga kulngakliba ichilinau singna matam kharadi apex body asida amadi association singda selgi tengbang haibiganu haina fongdorakli aigi me norem khoi singa ai Kha Maikei light vehicle passenger service asigi reselo ne thau pujabani hauji mak akhoi maruana lamdam asda thoiba thodo wathoksiga mari lainana khodi hairiba khodi association asigi manungda laiba route singsita cheliba gari singsi route singta laiba gari khudingmakta magi association singa amadi akhoi apex body hai patare akhoi apun basigi asigumlaba body asida hauji mak akhoi yam sengna haribada matam sigi matung ina akhoi lal siga mari lainana akhoi mating pangdina ba kaya ama harpa haiba mayam sina akhoi masing si yamba aduga akhoi masing yambada natana akhoi makhoida adugumba duki akhoi sufficient na thabak tawbada namdaba kaya lakpadagi akhoi hauji si akhoi awaba ma oiba haitare maramaduna akhoi ngasi asi akhoi gi light vehicle passenger service association asina akhoi ngasi gi akhoi steering paidagi Khongjang ngasi asi pangthok sabani akhoi na pangthoi basigi makhata na akhoi kari tawgadagi habsu akhoi media gi thongda akhoi makhata basu khanagani karigumba akhoi na thamjani bo wafam di ate karisunate lamdam asina leibiriba nungsi chininaw mayam punamangna akhoi hauji ki gari gi thabak asi gari cheli bising asi akhoi maruona akhoi aduki mati wai ma gi ruchingda akhoi hangna chelamba tongamba passenger service tegi sel tanbagi chang asi aduki mati khandaba aduki matakta akhoi numinini humni akhoi gari si service tawruba amuk yadaba matamda numinini humni service tawrudagi paisa sing adu loinaba akhoi amuk haidi ngasagi gari yadaba matamda akhoi gi losingi ba haitare ko aduna tawdaba yadaba gari gi maintenance mayam si lakpa matamda akhoi na mayam gi senkhai thungkhai kai si lakpa matamda akhoi association asida awaba ma oidona maram ori hariga akhoi gi thabak asi akhoi karigumba mayamda akhoi gi haijabagi magi mi khudimakta haijaba natragasu matung tabadadi akhoi gi lairiba Kha Maikei light vehicle passenger association gi any route amada kanagumba amatana akhoi gi any lairiba isininaw singsina kanagumba amatada aidi angamba mateng pangbinaba haijabagi thaba ase matam khara lepiu haibase aigi Maikei dagi thamgari masina karigumba mayam haiba mayam sina yabidaba tholagadi makha taba akhoi henna haibadi moigi mayokta tawbagi dinate akhoi tawba yaba akhoi gi gari singsina tawba yaba se kari thabak leigabage haibase akhoi khanarga makha taba tong aduna amakasu haijage akhoi gi Kha Maikei light vehicle passenger service association asigi route singa cheliba any route singa akhoi na cover storiba akhoi association kunga taruk tare nipan sigi makha de cheliba any route singa kanagumba amatana akhoi anybody akhoi gi isininaw sing laiba langam sigi nungsiraba akhoi gi mateng pangiba akhoi bu la ngapi orsu kanagumba singna karigumba amatagi adugi mateng pangbiu haiba wahaise haibiganu haiba wafamse ai thamjaraga mayam dagi ai mitai lawje